ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯕ, ꯌꯥꯝꯅꯁꯨ ꯆꯥꯎꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯆꯦꯠꯅ ꯄꯥꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯒ ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ, ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯅꯛꯅ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯐꯖꯕ ꯁꯖꯤ, ꯎꯆꯦꯛ ꯃꯈꯜ ꯀꯌꯥꯒꯤ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯝꯂꯒ ꯎꯃꯪ ꯑꯗꯨꯗꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯞꯇꯛꯅ ꯌꯥꯝꯅ ꯆꯥꯎꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯤꯛꯇꯛ ꯇꯧꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯐꯖꯕ, ꯍꯦꯛ ꯌꯦꯡꯕꯗ ꯑꯄꯥꯝꯕ ꯄꯣꯛꯄ ꯃꯤꯡꯁꯦꯜ ꯑꯃ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯃꯥꯒꯤ ꯑꯣꯏꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯁꯤꯗ ꯎꯖꯥꯎꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯃꯤꯡꯁꯦꯜ ꯑꯁꯦ ꯄꯨꯔꯒ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯗ ꯄꯤꯒꯦ꯫ ꯏꯆꯥꯅ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ, ꯃꯄꯥ ꯑꯩꯅ ꯈꯪꯏ, ꯏꯆꯥꯒꯤ ꯑꯄꯥꯝꯕ." ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯅꯥꯏ ꯑꯃꯅ ꯆꯠꯂꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯂꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯒ ꯀꯥꯗ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯀꯧꯔꯝꯃꯤ, "ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯄꯥꯕ ꯂꯥꯛꯑꯦ, ꯏꯆꯥꯒꯤ ꯄꯥꯕꯅ ꯀꯔꯤꯅꯣꯃ ꯄꯨꯔꯛꯏ." ꯅꯤꯡꯊꯤꯕꯤꯁꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥ ꯂꯥꯏꯙꯤꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯤꯡꯊꯤꯕꯤꯕꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯏꯄꯥ ꯄꯝꯒꯦ ꯂꯥꯎꯅꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯤꯡꯊꯤꯕꯤꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯝꯈꯠꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯃꯄꯥꯅ ꯄꯝꯈꯠꯂꯕ ꯃꯇꯨꯡꯗ ꯃꯄꯥꯕꯨ ꯌꯦꯡꯂꯒ ꯀꯧꯔꯛꯂꯝꯃꯤ, "ꯕꯥꯕꯥ." "ꯍꯥꯎꯅꯦ, ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯒꯦꯅꯦ?" "ꯕꯥꯕꯥ, ꯑꯩꯒꯤ ꯀꯩ ꯄꯨꯔꯛꯏꯅꯣ? ꯃꯃꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯁꯖꯤꯒꯤ ꯃꯀꯣꯛ ꯄꯨꯔꯛꯄ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ." ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯊꯤꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯨꯔꯛꯇꯦꯗ, ꯍꯟꯗꯛꯇꯤ ꯏꯆꯥꯅ ꯌꯥꯝꯅ ꯄꯥꯝꯒꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯄꯨꯔꯛꯏ." ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯒ ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯀꯅꯥꯅꯣ? ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯀꯥ ꯑꯁꯤꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯛꯑꯣ." ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯅꯥꯏ ꯑꯃꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯤꯡꯁꯦꯜ ꯑꯁꯤ ꯀꯗꯥꯏꯗ ꯊꯝꯖꯧꯒꯦ?" ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯀꯣꯛ ꯑꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯃꯅꯥꯏ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯁꯤꯗ ꯑꯣꯏꯅ ꯊꯝꯃꯨ, ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯁꯤꯅ ꯅꯪ ꯈꯛꯇꯗꯤ ꯉꯝꯂꯔꯣꯏ, ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯑꯁꯣꯝ ꯐꯃꯨꯡ ꯑꯁꯤꯒꯤ ꯅꯥꯀꯟꯗꯅꯦ ꯊꯝꯃꯨ." "ꯍꯣꯏ, ꯐꯒꯅꯤ ꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯃ ꯑꯅꯤ ꯀꯧꯔꯨꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯃꯌꯥ ꯀꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯊꯤꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯕꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯝꯂꯝꯕ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃ ꯈꯛꯇꯅ ꯄꯝꯂꯒ ꯅꯤꯡꯊꯤꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯨꯡꯁꯤꯅ ꯅꯥꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯏꯄꯥꯅ ꯍꯟꯗꯛ ꯄꯨꯔꯛꯂꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯄꯥꯝꯂꯕ꯭ꯔꯣ?" ꯅꯤꯡꯊꯤꯕꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯄꯥꯝꯃꯤ, ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩ, ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯃꯤꯡꯁꯦꯜꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ, ꯕꯥꯕꯥ, ꯀꯩ ꯈꯨꯐꯖꯅꯣ!" "ꯐꯖꯕꯅꯤ, ꯌꯦꯡꯕꯗ ꯌꯥꯝꯅꯁꯨ ꯃꯔꯧ ꯂꯩꯅ ꯐꯖꯩ." ꯏꯄꯥ ꯍꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗ ꯏꯄꯥꯁꯨ ꯃꯁꯤꯗꯤ ꯏꯆꯥꯗ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅꯅꯦ ꯄꯨꯔꯛꯂꯤꯕꯅꯤ." ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯤꯕꯨ ꯃꯈꯥꯗ ꯊꯥꯡꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯒꯤ ꯃꯤꯡꯁꯦꯜ ꯑꯁꯦ ꯌꯦꯡꯖꯔꯨꯔꯣ, ꯏꯄꯥꯁꯨ
ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯍꯛꯆꯥꯡꯁꯦ ꯏꯁꯣꯛ ꯆꯣꯛꯊꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯒꯦ ꯅꯤꯡꯊꯧ ꯑꯗꯣ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯕꯤꯕꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯊꯅꯝꯂꯦ ꯅꯤꯡꯊꯤꯕꯤꯁꯨ ꯃꯄꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯥꯟꯅꯔꯝꯕ ꯃꯍꯥꯛꯀꯤ ꯃꯇꯥ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯇꯥ ꯂꯥꯏꯊꯤ ꯑꯗꯨ ꯇꯧꯔꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯁꯨ ꯊꯣꯛꯇꯨꯅ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯇꯥ ꯂꯥꯏꯊꯤ ꯑꯗꯨ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯤ ꯑꯃꯗꯤ ꯃꯇꯥ ꯂꯥꯏꯊꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯂꯥꯏꯗꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯨꯝ ꯉꯥꯡꯉꯒ ꯅꯪꯅ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯤ ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯨꯕ ꯅꯤꯡꯊꯤꯕꯤ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯈꯗꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯁꯥꯎꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏꯒꯤ ꯂꯣꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯒꯤ ꯂꯣꯟ ꯑꯁꯤꯒ ꯃꯥꯟꯅꯗꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯃꯨꯟ ꯅꯣꯠꯂꯒ ꯂꯩꯗꯨꯕꯣ ꯅꯪꯁꯦ ꯀꯞꯄ ꯁꯥꯎꯕ ꯑꯃꯠꯇ ꯍꯩꯇꯕ꯭ꯔꯣ ꯑꯗꯨꯒ ꯑꯃꯅ ꯅꯈꯣꯏꯅ ꯇꯨꯝꯕꯁꯦ ꯀꯃꯥꯏꯅ ꯇꯨꯝꯒꯦ ꯃꯤꯠ ꯄꯥꯡꯂꯒ ꯑꯗꯨꯝ ꯂꯩ ꯅꯪꯗꯤ ꯃꯤꯠꯇꯣ ꯑꯗꯨꯝ ꯄꯥꯡꯂꯒ ꯇꯨꯝꯕ꯭ꯔꯣ ꯑꯁ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯗ ꯅꯪꯒꯤ ꯅꯇꯧꯁꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯔꯨꯈꯤꯒꯦ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯄ ꯍꯧꯕ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯤꯡꯊꯤꯕꯤꯗ ꯀꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤ ꯉꯥꯏꯈꯨꯋꯣ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯅꯤꯡꯊꯤꯕꯤꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯨꯡ ꯍꯟꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯀꯩꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯕꯨ ꯀꯧꯔꯛꯄꯒꯨꯝꯅ ꯇꯧꯈꯤꯕꯗꯨꯕꯣ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯃꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯤꯡꯊꯤꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯑꯩꯈꯣꯏꯒꯁꯨ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯦ ꯅꯤꯡꯊꯤꯕꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯤꯡꯊꯤꯕꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯤꯡꯁꯦꯜ ꯑꯗꯨ ꯁꯨꯝ ꯆꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯀꯤꯕ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯅ ꯎꯔꯛꯂꯝꯃꯤ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯕ ꯅꯨꯡꯁꯤꯠ ꯎꯅꯥ ꯋꯥꯅꯥꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯑꯁꯨꯝ ꯎꯔꯨꯕꯗꯒꯤ ꯃꯅꯨꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯑꯁꯨꯝ ꯎꯕ ꯍꯧꯔꯛꯂꯦ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯑꯁꯤꯕ ꯃꯤꯒꯤ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯛꯂꯝꯃꯤ ꯃꯀꯣꯛ ꯃꯈꯣꯡ ꯃꯈꯨꯠ ꯅꯥꯅ ꯆꯤꯡꯕ ꯀꯌꯥ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯥꯜꯂꯒ ꯂꯩꯕ ꯎꯔꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯔꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯈ꯭ꯔꯦ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯂꯤꯕ ꯃꯈꯩ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯀꯤꯕ ꯍꯦꯜꯂꯛꯂꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯅ ꯑꯁꯤꯕ ꯃꯤꯒꯤ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯎꯔꯝꯕꯗꯒꯤ ꯑꯃꯨꯛ ꯑꯁꯤꯕ ꯃꯤꯒꯤ ꯄꯨꯝꯊꯔꯛꯂꯕ ꯍꯛꯆꯥꯡ ꯀꯌా ꯑꯃ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯃꯒ ꯑꯃꯒ ꯅꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯂꯒ ꯄꯤꯛꯇꯛ ꯇꯧꯕ ꯏꯅ ꯏꯁꯤꯡꯒꯨꯝꯅ ꯆꯦꯟꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯎꯔꯛꯂꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯅꯨꯄꯤꯒꯨꯝꯕ ꯁꯕꯥꯟ ꯃꯨꯔꯇꯤ ꯃꯥꯟꯕ ꯃꯤꯑꯣꯏ ꯃꯤꯇꯝ ꯀꯌꯥꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯑꯃ ꯄꯥꯟꯕ ꯑꯍꯨꯝ ꯄꯥꯟꯕ ꯃꯉꯥ ꯄꯥꯟꯕ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨꯁꯨ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯟꯕ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯗ ꯍꯧꯔꯤꯕ ꯃꯁꯝꯁꯤꯡ ꯑꯗꯨꯁꯨ ꯂꯤꯟꯒꯨꯝꯅ ꯇꯧꯕ ꯈꯔ ꯑꯃꯗꯤ ꯏꯄꯤꯛ ꯄꯤꯛꯄ ꯂꯤꯟꯒꯨꯝꯅ ꯇꯧꯕ ꯖꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨꯗꯁꯨ ꯑꯁꯤꯕ ꯃꯤꯒꯤ ꯃꯀꯣꯛ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯩ ꯄꯔꯦꯡꯒꯨꯝꯅ ꯊꯦꯠꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯂꯩꯇꯦꯡꯒꯨꯝꯅ ꯌꯥꯜꯂꯤ ꯑꯗꯨꯒ ꯉꯛꯁꯝꯁꯤꯡ ꯑꯗꯨꯗꯁꯨ ꯑꯁꯤꯕ ꯃꯤꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯀꯛꯊꯠꯂꯒ ꯂꯤꯛꯀꯨꯝꯅ ꯁꯤꯔꯤ ꯃꯈꯨꯠ ꯃꯈꯣꯡ ꯑꯅꯤꯃꯛꯇꯁꯨ ꯈꯨꯖꯤ ꯈꯣꯡꯖꯤꯒꯨꯝꯅ ꯁꯤꯔꯝꯃꯤ ꯃꯈꯣꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯤꯡꯊꯤꯕꯤꯗ ꯌꯦꯡꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯁꯥꯗꯨ ꯃꯅꯤꯡꯗ ꯇꯨꯡ ꯈꯖꯤꯛ ꯍꯜꯂꯝꯃꯤ
ꯅꯤꯡꯊꯤꯕꯤꯅ ꯇꯨꯡ ꯈꯖꯤꯛ ꯍꯟꯕ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯤꯡꯊꯤꯕꯤꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ, ꯉꯥꯏꯈꯨꯋꯣ, ꯆꯠꯈꯤꯅꯨ, ꯑꯩꯈꯣꯏꯒꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯤꯕꯁꯤꯡ ꯑꯗꯨꯅ ꯋꯥ ꯉꯥꯡꯉꯛꯄ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯃꯤꯡꯁꯦꯜ ꯑꯁꯤꯗ? ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯡꯁꯦꯜꯁꯤꯗ ꯎꯔꯤꯕꯁꯤꯡꯁꯤꯕꯣ? ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯒꯦ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯊꯥꯡꯒꯦ ꯇꯧꯕꯒ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯨ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯕꯗ ꯃꯤꯡꯁꯦꯜꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ, ꯉꯥꯏꯈꯨ, ꯑꯩꯈꯣꯏꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ꯫ ꯆꯦꯟꯒꯦꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯆꯦꯟꯈꯤꯅꯨ, ꯑꯗꯨꯒ ꯅꯪꯅ ꯐꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯣꯏꯌꯦ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ꯫ ꯑꯩꯈꯣꯏ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒ ꯃꯔꯨꯞ ꯁꯥꯟꯅꯒꯅꯤ? ꯅꯤꯡꯊꯤꯕꯤ ꯃꯁꯥ ꯑꯗꯨ ꯀꯤꯅ ꯀꯤꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯦ? ꯑꯩꯒꯤ ꯈꯣꯡꯁꯦ ꯊꯥꯗꯣꯛꯑꯣ, ꯑꯩ ꯆꯠꯀꯦ꯫ ꯑꯩꯒꯤ ꯈꯣꯡꯁꯦ ꯊꯥꯗꯣꯛꯑꯣ, ꯑꯩ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ, ꯑꯩ ꯆꯠꯀꯦ, ꯑꯩ ꯅꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯅꯤꯡꯗꯦ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯤꯡꯁꯦꯜꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯅꯤꯡꯊꯤꯕꯤ, ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯁꯦ ꯌꯥꯗ꯭ꯔꯤꯕ? ꯑꯩꯈꯣꯏ ꯅꯪꯒ ꯌꯥꯝꯅ ꯃꯔꯨꯞ ꯁꯥꯟꯅꯅꯤꯡꯉꯦ꯫ ꯇꯜꯂꯦ, ꯑꯩ ꯅꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯔꯣꯏ, ꯅꯣꯏꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤ, ꯁꯛꯁꯨ ꯌꯥꯝꯅ ꯊꯤ, ꯅꯣꯏꯗꯤ ꯍꯤꯡꯆꯥꯕꯤꯒꯨꯝꯅ ꯂꯣꯏꯅ ꯇꯧꯏ ꯅꯣꯏꯒꯤ ꯁꯛꯁꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯀꯩꯅꯣ ꯅꯈꯣꯏꯒꯤ ꯂꯩꯐꯝꯂꯣ? ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯕꯨ ꯆꯥꯕ ꯖꯤꯕꯅꯤ, ꯑꯗꯨꯅ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯒꯅꯤ? ꯑꯩꯈꯣꯏꯅ ꯁꯛ ꯊꯤꯕꯁꯤꯗꯅꯦ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯒꯦꯅ ꯂꯥꯛꯂꯤꯁꯦ꯫ ꯅꯪꯗꯤ ꯌꯥꯝꯅ ꯐꯖꯔꯤꯗꯨꯗꯤ, ꯃꯔꯨꯞ ꯁꯥꯟꯅꯁꯦ ꯑꯩꯈꯣꯏꯒ꯫ ꯌꯥꯔꯣ ꯅꯤꯡꯊꯤꯕꯤ, ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯅꯪ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯔꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯗꯣꯏꯅꯦ꯫ ꯂꯥꯛꯑꯣ ꯅꯤꯡꯊꯤꯕꯤ꯫ ꯉꯝꯃꯣꯏ ꯅꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯑꯩꯗꯤ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯕꯨ ꯅꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯕ ꯅꯈꯣꯏꯒ ꯀꯩꯒꯤ ꯃꯔꯨꯞ ꯁꯥꯟꯅꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯀꯤ, ꯑꯩ ꯉꯝꯃꯣꯏ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯃꯤꯡꯁꯦꯜꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯤꯕꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯃꯔꯨꯞ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯥꯏꯔꯕ ꯐꯥꯎꯕ ꯌꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯤꯡꯁꯦꯜꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯤꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯑꯩꯈꯣꯏ ꯅꯪꯅ ꯃꯔꯨꯞ ꯁꯥꯟꯅꯕ ꯇꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯌꯥꯔꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯄꯣꯠ ꯑꯃꯗꯤ ꯄꯤꯕ ꯇꯥꯏ꯫ ꯀꯩ ꯄꯣꯠꯅꯣ? ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯄꯤꯒꯦ, ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯑꯗꯨꯒ ꯅꯈꯣꯏ ꯄꯣꯠ ꯑꯗꯣ ꯐꯪꯕꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯏ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯖꯔꯕ ꯃꯤꯅꯣꯛ, ꯅꯪꯅ ꯅꯣꯛꯄꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯣ, ꯃꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ꯫ ꯌꯥꯔꯣꯏ, ꯑꯩꯒꯤ ꯃꯤꯅꯣꯛ, ꯑꯩꯅ ꯅꯣꯛꯄ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯁꯤꯗꯤ ꯂꯧꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯛꯇꯕ ꯑꯗꯨꯗꯒꯤ ꯃꯤꯡꯁꯦꯜꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯅꯤꯡꯊꯤꯕꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ, ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯅꯪꯅ ꯅꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯂꯧꯔꯒꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯤꯡꯊꯤꯕꯤꯕꯨ ꯌꯦꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯅꯤꯡꯊꯤꯕꯤꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯤꯕꯤꯗ ꯂꯥꯝꯂꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨꯅ ꯂꯥꯝꯂꯛꯄ ꯑꯗꯨꯗꯗꯤ ꯀꯤꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩꯒꯤ ꯃꯤꯅꯣꯛ ꯂꯧꯈꯤꯅꯨ, ꯇꯧꯔꯛꯀꯅꯨ, ꯑꯩꯕꯨ ꯁꯣꯛꯂꯛꯀꯅꯨ, ꯌꯥꯔꯣꯏ, ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯅꯣꯛꯀꯤ ꯐꯖꯕ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤꯅ ꯐꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯡꯁꯦꯜꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯤꯅꯣꯛ ꯑꯗꯨ ꯂꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯅ ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯤꯕꯤꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯃꯆꯤ ꯃꯆꯤꯗ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯤꯡꯊꯤꯕꯤꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯛꯄ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯤꯕꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯍꯪꯂꯕꯁꯨ ꯅꯤꯡꯊꯤꯕꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜꯗ ꯋꯥꯍꯜꯂꯔꯦ꯫ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯔꯥꯎꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫
ꯅꯤꯡꯊꯤꯕꯤꯅ ꯑꯁꯨꯝ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯤꯅꯣꯛ ꯑꯃꯠꯇ ꯇꯝꯗꯕ ꯃꯈꯩ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯗꯨꯅ ꯂꯩꯄꯥꯛ ꯄꯨꯝꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯈꯟꯕꯗ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯃꯅꯥꯏ ꯀꯌꯥ ꯑꯃ ꯊꯥꯗꯨꯅ ꯅꯤꯡꯊꯤꯕꯤꯕꯨ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯅꯣꯛꯍꯟꯕ ꯉꯝꯕ ꯑꯗꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯍꯜꯂꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯅꯤꯡꯊꯤꯕꯤꯕꯨ ꯅꯣꯛꯍꯟꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯩꯖꯕ ꯖꯒꯣꯏ ꯏꯁꯩ ꯐꯥꯒꯤ ꯖꯨꯒꯥꯏꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯍꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯜ ꯑꯃꯗ ꯄꯥꯔꯤ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯂꯣꯏꯕ ꯁꯥ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯦꯜ ꯑꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯄꯨꯛꯆꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯕꯗ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯄꯥꯔꯤ ꯁꯟꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯣꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯉꯁꯤꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯆꯦꯜꯂꯨꯕꯒꯤ ꯄꯤꯔꯛꯄ ꯁꯦල් ꯈꯔ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, "ꯑꯁ, ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯗꯤ ꯍꯣꯔꯦꯟꯒꯤ ꯆꯦꯡꯁꯨ ꯑꯝꯇ ꯂꯩꯍꯧꯗꯦ꯫ ꯉꯁꯥꯏ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯄꯤꯔꯛꯄ ꯁꯦꯜ ꯈꯔ ꯑꯁꯤꯗꯒꯤ ꯆꯦꯡ ꯋꯥꯟꯒꯦ ꯑꯗꯨꯒ ꯑꯔꯦꯝꯕ ꯁꯦꯜ ꯑꯗꯨꯅ ꯊꯝꯖꯤꯟꯒꯦ ꯈꯜꯂꯒ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯜꯂꯨ ꯇꯝꯂꯝꯂꯕ ꯀꯩꯝꯇ ꯆꯥꯗꯕꯒꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯁꯣꯔ ꯑꯃ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯝꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯄꯥꯔꯤꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯨꯕ ꯑꯗꯨꯗꯁꯨ ꯁꯦꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯔꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯔꯛꯇꯕꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯇꯣꯝꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, "ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏꯁꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯝꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯍꯌꯦꯡꯁꯤꯃꯗꯤ ꯁꯟꯁꯤꯡꯁꯦ ꯐꯖꯅ ꯁꯦꯟꯅꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯍꯪꯆꯤꯠꯇꯒꯤꯗꯤ ꯂꯥꯛꯂꯔꯣꯏ, ꯑꯇꯣꯞꯄ ꯃꯤ ꯑꯃ ꯊꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒꯦ꯫ ꯑꯗꯨꯒ ꯍꯪꯆꯤꯠ ꯉꯟꯅ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯂꯩꯕꯒꯦ ꯍꯥꯏꯅ ꯊꯤꯔꯨꯔꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯄꯥꯔꯤ ꯁꯟꯁꯤꯡ ꯑꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯁꯦꯟꯅꯕꯤꯔꯝꯂꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯑꯇꯣꯞꯄ ꯁꯟ ꯁꯦꯟꯕ ꯑꯃ ꯊꯤꯔꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯦꯜ ꯈꯔ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯉꯟꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯉꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯄꯥꯔꯤ ꯈꯨꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜ ꯀꯌా ꯑꯃ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯎꯆꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯔꯤ, ꯉꯥꯏꯈꯣ." ꯄꯥꯔꯤ ꯎꯆꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯡ ꯈꯪꯂꯝꯕ ꯑꯃꯗꯤ ꯋꯥꯒ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯅ ꯎꯆꯤ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ? ꯍꯧꯖꯤꯛꯀꯤ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕ ꯑꯗꯨ ꯎꯆꯤ ꯑꯁꯤꯅꯔꯅꯦ? ꯑꯩꯕꯨ ꯃꯪꯂꯅꯦ?" ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯃꯁꯥ ꯃꯇꯣꯝꯇ ꯈꯨꯖꯤꯟꯅ ꯁꯤꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯁꯥ ꯑꯗꯨ ꯏꯈꯪ ꯈꯪꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁ, ꯅꯥꯏꯅꯦ, ꯃꯪꯂꯥ ꯅꯠꯇꯦꯅꯦ, ꯎꯆꯤꯁꯨ ꯃꯔꯣꯜ ꯉꯥꯡꯂꯕ?" ꯎꯆꯤꯗꯨ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯄꯥꯔꯤ ꯎꯆꯤꯅ ꯑꯗꯨꯝꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯎꯆꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯌꯥ, ꯅꯣꯛꯄꯒꯩꯅꯦ ꯎꯆꯤ ꯅꯪꯗꯤ?" ꯎꯆꯤꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯄꯥꯔꯤꯗ ꯌꯦꯡꯂꯒ, "ꯄꯥꯔꯤ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯅꯣꯛꯄ, ꯋꯥ ꯉꯥꯡꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯣ?" "ꯎꯗ꯭ꯔꯤ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯎꯔꯤꯁꯦ." "ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ꯫ ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯀꯧꯔꯤꯗꯨꯕꯣ?" "ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯣ ꯍꯥꯏꯒꯦꯅ ꯀꯧꯕꯅꯤ." ꯄꯥꯔꯤ ꯎꯆꯤ ꯑꯗꯨꯅ ꯁꯦꯜ ꯄꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ
ꯎꯆꯤ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯉꯔꯥꯡꯗꯒꯤ ꯀꯩꯝꯇ ꯆꯥꯍꯧꯗ꯭ꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯈꯔ ꯐꯔꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯞꯄꯅ ꯏꯃꯨꯡꯗꯣ ꯂꯣꯏꯍꯧꯔꯦ꯫ ꯑꯩꯅ ꯃꯈꯣꯏꯅ ꯀꯩꯝꯇ ꯆꯥꯗꯕꯤꯗ ꯃꯕꯨꯛꯁꯤꯡ ꯑꯗꯣ ꯂꯥꯝꯕꯒꯤ ꯀꯞꯄꯗꯣ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯃꯥꯗꯨꯁꯨ ꯀꯩꯝꯇ ꯆꯥꯗꯕꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯒꯗ꯭ꯔꯥ ꯌꯥꯝꯅ ꯋꯥꯍꯧꯔꯦ꯫ ꯑꯗꯨꯅ ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯣ, ꯂꯝꯕꯤꯗꯒꯤ ꯀꯔꯤꯅꯣ ꯎꯆꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯂꯩꯈꯤꯒꯦ꯫ ꯍꯣꯏ, ꯁꯦꯜꯕꯨꯗꯤ ꯈꯔ ꯌꯥꯎꯔꯤ, ꯅꯪ ꯈꯔ ꯂꯧꯔꯣ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯩ ꯄꯥꯏꯍꯧꯔꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗ ꯌꯥꯎꯕ ꯁꯦꯜ ꯈꯔ ꯎꯆꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯔꯗ꯭ꯔꯣ ꯁꯤꯅ? ꯑꯩꯁꯨ ꯂꯝꯁꯥꯡ ꯆꯠꯇꯣꯏꯅꯤ, ꯑꯗꯨꯅ ꯏꯁꯥꯗ ꯁꯦꯜ ꯈꯔ ꯌꯥꯎꯗꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯒꯤꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯑꯌꯥꯎꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯔꯝꯒꯗꯕꯅꯤ꯫ ꯎꯆꯤ ꯑꯗꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯔꯗꯤ꯫ ꯎꯆꯤ ꯑꯩꯈꯣꯏꯗꯤ ꯐꯅ ꯀꯨꯏꯅ ꯑꯆꯥ ꯑꯊꯛ ꯂꯩꯔꯒ ꯆꯥꯕ ꯌꯥꯔꯅꯤ, ꯀꯩꯃꯇꯁꯨ ꯁꯨꯗ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯆꯔꯣ, ꯑꯩꯁꯨ ꯏꯆꯥꯁꯤꯡꯗꯣ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ, ꯑꯃꯨꯛ ꯍꯜꯂꯒꯦ ꯌꯨꯝꯗ꯫ ꯑꯁꯨꯝꯅ ꯎꯆꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯔ ꯑꯃꯨꯛ ꯆꯠꯂꯕ ꯇꯨꯡꯗ ꯄꯤꯛꯇꯛ ꯇꯧꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯎꯕꯗ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯁ, ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯄꯤꯛꯇꯛ ꯇꯧꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯃꯥꯜꯂꯤꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯀꯩꯝꯇ ꯍꯦꯛ ꯆꯥꯗꯅ ꯂꯝꯁꯥꯡ ꯂꯥꯛꯄ ꯑꯁꯤꯗ ꯍꯛꯆꯥꯡ ꯑꯁꯦ ꯏꯆꯣꯛ ꯆꯣꯛꯊꯔꯦ꯫ ꯏꯁꯤꯡ ꯑꯁꯤꯕꯨ ꯑꯣꯏꯅ ꯈꯖꯤꯛꯇ ꯊꯛꯈꯤꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯄ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯇꯧꯔꯒ ꯊꯥꯡꯒꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯥꯡꯒꯠꯄꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯉꯥꯃꯨ ꯑꯃ ꯊꯣꯔꯛꯇꯨꯅ ꯄꯥꯔꯤꯕꯨ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, ꯄꯥꯔꯤ ꯅꯠꯇ꯭ꯔꯣ? ꯄꯥꯔꯤ ꯍꯟꯗꯛꯁꯨ ꯉꯥꯃꯨ ꯑꯗꯨꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯒ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄ ꯑꯗꯨꯗꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯉꯁꯤꯁꯤꯕꯣ? ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯇꯥꯗ꯭ꯔꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤꯕꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯈꯨꯜꯒꯤ ꯁꯥ ꯉꯥ ꯈꯛꯇ ꯑꯣꯏꯔꯖꯥꯠꯂꯥ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯑꯇꯩ ꯈꯨꯟꯒꯤ ꯁꯥ ꯉꯥꯁꯤꯡ ꯂꯣꯏꯅ ꯉꯥꯡꯕ ꯉꯝꯂꯕ ꯃꯥꯜꯂꯤꯅꯦ꯫ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯈꯨꯜꯗꯒꯤ ꯆꯠꯊꯣꯔꯛꯄꯁꯤꯁꯨ꯫ ꯑꯩꯅ ꯈꯨꯜꯗ ꯑꯁꯨꯝ ꯂꯦꯡꯗꯅ ꯂꯩꯁꯤꯜꯂꯝꯂꯕꯗꯤ ꯉꯁꯤ ꯎꯔꯤꯕꯁꯤꯡ ꯑꯁꯦ ꯎꯔꯝꯂꯣꯏꯅꯦ꯫ ꯉꯥꯃꯨ ꯑꯗꯨ ꯄꯥꯔꯤꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜꯗ ꯄꯥꯔꯤꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯩꯅꯣ ꯄꯥꯔꯤꯁꯤꯕꯨ ꯉꯥꯎꯔꯕꯖꯥꯠꯂꯣ? ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯐꯖꯔꯕꯅꯣꯅꯦ? ꯑꯩ ꯎꯕꯗ ꯃꯥꯅ ꯉꯥꯎꯔꯤꯕꯁꯤꯕꯣ? ꯍꯩꯁ, ꯅꯠꯇ꯭ꯔꯒ ꯃꯥꯏꯁꯤꯕꯨ ꯑꯩꯕꯨ ꯐꯥꯔꯒ ꯆꯥꯒꯦ ꯀꯥꯏꯅ ꯈꯜꯂꯤꯔꯅꯦ? ꯑꯩ ꯑꯃꯨꯛꯇꯒ ꯀꯧꯍꯧꯈꯤꯒꯦ, ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯊꯨꯒꯥꯏꯍꯧꯗꯕ ꯌꯥꯗꯦ꯫ ꯉꯥꯃꯨ ꯑꯗꯨ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯥꯔꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, ꯍꯩ ꯄꯥꯔꯤ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯣ? ꯀꯅꯥꯅ ꯀꯧꯕ ꯃꯥꯜꯂꯨꯔꯒꯦ? ꯉꯥꯃꯨ ꯑꯩꯅ ꯀꯧꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯩ ꯅꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔꯇ ꯂꯧꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜꯗꯤ ꯀꯩ ꯇꯧꯅꯕ ꯂꯧꯍꯧꯗꯣꯏꯅꯣ ꯉꯥꯃꯨ? ꯍꯣ, ꯍꯧꯖꯤꯛꯅꯦ ꯉꯥꯃꯨ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯧ ꯇꯝꯂꯨꯗꯅ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯤ ꯉꯥꯃꯨꯗꯣ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯕꯗꯅꯦ ꯁꯦꯜ ꯈꯔ ꯋꯥꯠꯀꯗꯧꯔꯦ, ꯑꯗꯨꯒꯤꯅꯤ꯫ ꯄꯥꯔꯤ ꯉꯥꯃꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯀꯩꯅꯣꯅꯦ ꯑꯩꯕꯣ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯅꯠꯇꯕ꯭ꯔꯅꯦ? ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ, ꯉꯁꯥꯏꯅ ꯎꯆꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯉꯥꯃꯨ꯫ ꯎꯆꯤꯒꯤꯁꯨ ꯃꯆꯤꯟꯖꯥꯛ ꯂꯩꯅꯅꯕ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯛꯇꯅ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯉꯥꯃꯨ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯍꯩ ꯇꯝꯍꯟꯕꯒꯤ ꯁꯦꯜ ꯈꯔ ꯋꯥꯠꯂꯤ ꯄꯤꯌꯨ ꯍꯥꯏꯔꯤꯅꯦ꯫ ꯃꯇꯧ ꯑꯁꯤꯁꯨ ꯌꯦꯡꯕ ꯉꯝꯗꯦꯅꯦ꯫ ꯁꯦꯜꯗꯤ ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯌꯥꯎꯗ꯭ꯔꯦꯅꯦ꯫ ꯍꯣꯏꯗꯦ, ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ, ꯑꯌꯥꯎꯕ ꯈꯔꯁꯦ ꯍꯦꯛꯇ ꯄꯤꯔꯝꯃꯒꯦ꯫ ꯉꯥꯃꯨ ꯑꯗꯨꯁꯨ ꯄꯥꯔꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯖꯔꯝꯃꯤ, ꯄꯥꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯕꯅꯣꯅꯦ? ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯁꯤꯕꯣ? ꯃꯥꯕꯨ ꯁꯦꯜꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯁꯨꯅꯦ, ꯃꯤꯅ ꯁꯦꯜ ꯌꯥꯎꯔꯝꯅꯤ ꯌꯥꯎꯔꯝꯃꯣꯏ ꯈꯪꯗꯅ ꯍꯦꯛꯇ ꯍꯥꯏꯔꯨꯏ꯫ ꯍꯥꯟꯅ ꯍꯪꯂꯝꯃꯁꯨ ꯐꯗꯧꯅꯤ꯫ ꯑꯁ, ꯑꯗꯨꯒ ꯃꯥꯅ ꯁꯦꯜ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯏꯆꯥꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯋꯥꯠꯂꯤꯕ ꯁꯦꯜ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ?
Ngamudo asumna ngaihak wakal khalamnaga parida amuk asumna kauraklami. Pari, nangbu selgamta yaudrabo? Hoi, yawese. Si khara silhauro. Sidaki ahenba seldi ay yaudre. Wasi hairaga masada yawba sel makai adu ngamu aduda loina pirami pari. Ngamu adusu harauna asumna parida haireklami. Pari, nungaire, yam nungaire. Si weredi ichagi mahi tamnanaba selado konarani. Adudi ayamuk chalage ko. Wasi hairamlaga ngamu adu mafam adu thadoktuna chatkre. Pari su pukri adudagi ising khara thaklaga mafam adu thadorakle. Pari asumna lakpana ningthibina leiriba konung adugi akoibadu yausilaklami. Mahak asum tapna chatuna konung adugi akoiba adu sum yenglaga matomta haijarami. Aidi mogi konungda yorakpa maline. Konung sidi kunja ahal khaina haibadu chumledana. Sidi yamnabu phasarine. Aigi yumdunaga konungumna tawradi nungaikranida. Pari wa ase haina matomta som konung adugi akoibada yengduna chatpa matamda khudi thiduna tusili. Mahakna adumna tusinba adudagi ngasai mahaki mateng pangbiramba uchi amadi ngamu makhoi anidu parigi manakta yamna thuna laklami aduga parina tusinba aduda sokpra haiduna yengbirami. Somdana ningthibisu magi ka adugi thongnau aduda asum konung adugi mapan thangba saruk adu asum yengduna leirambadagi pari hoina taunariba sing adu mahaksu urami. Mahak makhoina taunariba sing adu yamna nokningkhre. Mahak matam kuina nokludraba matungda makhoina taunariba sing aduda yamna hauna thawai tana nokthorakle. Mapa ningthau adusu machanupigi kada changlakpada machana yamna thawai tana nokliba adu ure. Mahak haraubuna loikhre. Mahakna harauna ningthibibu kauraklami. Ningthi Ningthibisu noklambadagi mapana kauribadu taraduna asumna khumlaklami. Hau baba. Ichana ngasi matam kuirabagi tungda yamna harauna noklamba sibu. Baba, ngasidi ai noe. Aigi maithong asida nokpagi mami ure. Tu, asida leiba nupa asigi mataw asina aibu nokhalle. Wasi hairaga ningthibina pari makhoina tawriba sing adu yenglami. Ningthau adusu makhoina tawriba adu ngaihak yenglamlaga paribu manai khara thaduna kauhalami. Parisu ningthau adugi manak yauraba matungda ningthau aduda khurumlaga asumna hanglaklami. Iningthauna aibu kaubibabu kari takpigadaba. Ningthaudu noklaga asumna haireklami. Nangi mimbu kari kauge. Pari yamna tapna pari kauje iningthau. Pari, nangna hauji tusinkiba aduda uchi amadi ngamu nakhoi humna taunariba aduda aigi matam kuinadagi no uyaraktraba aigi ichanapi ningthibibu nokhalle. Aduna aigi ichanapi ningthibi ase nanga luhongbirage. Aduga konung asida nungaina leiro. Asumna ningthau aduna machanapi ningthibibu pariga yamna chauna luhongbirami aduga mingsel adusu ningthibina amuk hanna noklakpa adudagi matomta mai hauduna chakre. Ningthau adusu matamgi matung ina yamna sonjalakle. Ningthibi amadi pari makhoi anina leibak adubu ngangtuna yamna nungaina pankhirami.